Makasiterpada nungtil pausi ki chipong ama oiriba oil katidagi lakwacharaga thamjige IM gi luchingba muibah hakchang gi pibam soksilakpadagi ICU da laikhanari luchingba asigi hakchang phana leidi haina source amana hairi naga political issue gi warisin purangnaba India government ka matam sangna wari sanaduna lakiba NSN IM gi general secretary Tingaleng muibah hakchang gi pibam ka hena soksilakpadagi hospital da pukhatuna laikhanakre masagi chahi mogdraga matoi suraba naga gi luchingba ase Dimapur da Christian Institute of Health Science and Research ki ICU da thamduna laikhanari chaba tumdaba khongham thaba amasung ningsa sor honba nungaitaba yauna chahi yamsilakpagi leina kayana maram oiraga ICU da thamriba muibagi pibam hauzimaki oinadi thoidokna khudong thiningai oidi haina hospital gi report amana phongdorokli kumja 1997 ta India government ka ceasefire agreement khuyek pina kraba matungda NSN IM gi luchingba asina nagagi political gi solution puraknabagi matangda center ga kayarak hanna wari sanaduna lakibani kumja 2015 da framework agreement khuyek pinaduna aroiba warisin puraknabagi tanpham naksilakli haina luchingba asina laukthokpa laikhrabani matam sangna nakal anina wari sanaduna laklabasu warisin puraknabagi matangda hauzik pawba kumang soksinba ngamdri maduna maram oiraga innocent IM manungda napak tanarakpaga loinana lup asil linkhatpada maru oiba thodang laukiba aishaksugi machanupa ikato su lup asidagi toklaga Myanmar da base tawba nagasingi lalolup amada yawkhrabani haukiba April taraga nipanda ikato suna NSN IM gi luchingba singna pekhalakliba thabak thorom singda makhatana thajaba leitre haina phongdoklambaga loinana lup asigi naga lanmi kayamarum puduna Myanmar da base tawba nagasingi lalolup amada yawkibani kumja 2016 da ishaksu laikhidraba matung muibana auto ki launcher oina maru oiba thodang lauduna lakhibani hairi makhatana jiri pamki mihata chena bama su phare punna ani suri hairi kumja 2014 gi November da pikliba angang ahum yauna micham taruk jiribam ta tamthina hatkibagi thodokta chenabani haiba mioi amasu National Investigation Agency NIA na far hari mihad aduga mari lenena hauzik pawada NIA na faba mi ani sure NIA amasung Assam Police ki apunba team amana Mizoram tagi parba mioi sing adudi Thanglien Lan Mar amasung Larosang Mar Elias Rosang hari jiribam ki mihata mapung oina chene haina farba mioi sing adudagi sim card ka loinaba mobile phone ama tangbangamki cherak asida cookies jo purukki maru oiba look asina NI bu michang mikhai naiba thong sathai haina maral sirakre Churachandpur district ta based tawba Mar Women Association na thadorokpa chirola mana hai NI amasung Assam Police ki team amana phakiba Thanglien Lan Mar amadi Larosang Mar hairiba mioi animak nomagi khusumal na hingjaba icham chamjaba micham ngaktani NI ne michang mikhai naiba thong sathaduna purup amabut namthanaba honariba si khudakta leppadabani amasung maralai mioi animak condition amata yaudana khudakta thadokadabani hainasu lup asina phongdorokli atopa chirol amada cookie jo council nasu NI na fakiba Thanglien Lan hairiba mioi asi icham chamna hi holaga sel tanuna leijaba micham ni haina phongdorokli Mar Inpui General Headquarters nasu Thanglien Lan Mar amadi Lalrosang Mar phakibagi thongbu akanba maongda yaningdaba phongdorokli lup asigi Information and Publicity Department na thadorokpa chirol amana hai jiribam da thokiba thodo adugi matangda mamutta na thijindringa NI amasung Assam Police na maralaitaba micham phabagi thawong asi purup amabu atamnana namthanaba honabagi thawongni Manipur da kanglukki hana sunabagi thodok thoktuna humanitarian crisis thorokpa chahi ahum phazalakadauri haina palladuna chirolasin hai kanglukki irang asige mari leinana missing yamjadaba Mar purukki miyoi singbu atamnana namthanaba honabagi thawong khudakta lepkadabani Thanglien Lan Mar amadi Lalrosang Marbu khudakta condition amata yaudana thadokpaga loinana Mar purukki miyoi singda constitution na piba right ching mapung pha na phangangadabani hainasu Mar Inpui General Headquarters ki sirolsina makhatana phongdorokli makasitarakpada nungthil paukse ki chifong ama oidiba kangleipak ki mairadagi lakhutcharaga tamjige suda leidiba kuki militant group singa MHA ga wadi sananaba thorang tawkre hari suspension of operation suda leidiba kuki militant group singa Union Home Ministry ga mathang chayol gi haugalakpada Delhi da wari sananaba thorang tawkre hari wari sanagadawriba asida kuki national organization yauna kuki militant group ki luchingba singna saruk yagadawri haina North East Live ki report amana hairi paw asigi matung ina wari sanagadawriba asi ceasefire ground rule ki finalize tawgadawri panba yabadi suda leidiba kuki militant group singa Ministry of Home Affairs ka jai asigi June thadagi wari sanaba hauduna ngasi pawda round mari rak pangthokibani nakalamma rumda pawgi source amagi matung inadi mathangi chawol hogalakbada pangthok
पांथोकदौरिबा वारी सनबा असिदा सु सांगदोकपा याय हाइना सु पल्ली निंगसिंगबा याय मणिपुर के हौजिक ओइरिबा कांगलुप की इरांग असिदा मिटै की तोंगान तोंगानबा ऑर्गेनाइजेशन कयाना लेंगाक का कुकी मिलिटेंट ग्रुप कया का तौनरिबसु एग्रीमेंट हंदोकनबा मरी लेनबसिंगदा तक्सिनदुना लाखिबनी मखाताना खोरेंटाक अमदि थमना पोकपी की लौमिसिंग लौपु नत्तबसिंगना खुदुम चंसिनदुना लौ उबगी थबक चट्ठबरा हाइबदु मरी लेनबा ऑफिशियल सिंगना हक्तेंगना येंगसिनख्रे हाइरि SDC मोइरांग OC इंचार्ज मोइरांग अमदि सेंट्रल फोर्स के अपुनबा फ्लाइंग स्क्वाड टीम अमनंगसे बिष्णुपुर डिस्ट्रिक्ट की मोइरांग सब डिवीजन की मनुंग चन्ना खोरेंटाक अमदि थमना पोकपी की लोफम सिंगदा लौ मपु नत्तबसिंगना लौ उबगी थबक चट्ठबरा हाइबदु खांगदोकनबा ngarang सर्वे तौबगी खोंजंग संसिनख्रे ngarang संसिनखिबा खोंजंग असे मफम अदुगी लौमी सिंगना वकलकपगी मतुंगिना SDC मोइरांग की लमजिंग मखादा ngarang मोइरांग सर्कल की फ्लाइंग स्क्वाड चिंगना मफम अदुदा फील्ड विजिट तौकिबनी फील्ड विजिट तौबगी रिपोर्ट अथुबा मतमदा मणिपुर लेंगाक्ता लंखटबगा लोइनना तंगाई फदना लखटकदबा थबकसें लखटपिनबा लेंगाक्ता तक्सिलगनी हाइरि ngarang सतकिबा फील्ड विजिट अदुदा मोइरांग सब डिवीजन की मनुंग चन्ना खोरेंटाक अमदि थमनापोकपीदे लेबा लौमी 10 रोमसु सरुक याखी लौमी सिंगना मसा मसा की लौफंगी पता पाइदुना मखोगी ओइदिबा लौफम सिंग अदु अतोपा मियोय सिंगना खुदुम चंसिनदुना लौ उबगी थबक हौजिक चट्थरिब्रा हाइबदुसु येंगसिनकी हाइरि पनबा याबदि कंगलैपाक की मैराना हौखिबा जुलाई 19 दा थमनापोकपी हाई कैनल की मथक्ता लेबा मिटै की लौ पारी कुल्लोम कुकी सिंगना खुदुम चंसिनदुना लौ उबगी थबक चट्थक्रे हाइना ngankhalawi ग्राम पंचायत की उप प्रधान की थौपुरीबा मोइरांगथेम मुत्तोना DC बिष्णुपुरदा अइबे चिरोल पीदुना खंगनख्रे हाइना पाउ फोंखी लोइनना उप प्रधान मुत्तोना फोंदोरकपा पाउदा युमफम ओइदुना हाई कैनल की मथक मीटर 4 लोंग काखतलगा लेबा मिटै की लोफम सिंगी मनुंगदा मीटर 150 की सरुकता लेबा लौ पारी कुल्लोमथि कुकी सिंगना खुदुम चंसिनदुना लौ उबगी थबक चट्थक्रे हाइदुना रिपोर्ट तौखिबनी रिपोर्ट असि तौख्रबा मतुंगदा ngarang बिष्णुपुर DC की मियंग मखादा SDC मोइरांग OC इंचार्ज मोइरांग अमदि सेंट्रल फोर्स के अपुनबा फ्लाइंग स्क्वाड टीमना मोइरांग सब डिवीजन की मनुंग चन्न लेबा खोरेंटाक अमदि थमनापोकपी की लोफम सिंगी हौजिक ओइरिबा फिबम मदु यंगसिनबगी थबक असि लखलखिबनी हाइरि मखाताना मणिपुर पुलिस की टीम अमना थौदुन लाकपा बोलेरो अमना थोंबदगी असम की नागाओन डिस्ट्रिक्ट की रोहादा नहा अमा लेखिद्रे अमना सोकले हाइरि मणिपुर पुलिस के ASI अमना लुचिंगबा पुलिस की कांगबुना थौदुन लाकपा बोलेरो कार अमा असम की नागाओन डिस्ट्रिक्ट की रोहादा KTM बाइक थौदुन लाकपा नहा अमदा थोंबदगी नहा अदु लेखिद्रे मफम अदुदा लेबा खुंजासिंगना थौदोक अदुबु यनिंगदबा फोंदोक्तुना इरांग हौरख्रे थौदोक तोपमदा असम पुलिस की कांगबु खोंगलै थुना लाकपदगी का हेना पामदबा थौदोक्ति थोखिद्रे हाइरि हाइरिबा थौदोक असे ngarang नोंयाय मटुंग पुंग बारो मखाइरोम ताबा मतमदा थोखिबनी KTM बाइक थौदुना लाखिबा लेखिद्रबना अदुगी ममिंग अर्नो बोरा कौई असम की रोहा गोरमारीदगिनी महाक थौदोक तोपमदा लेखिदे अदुगा बाइक अदुदा तोंगलखिबा नहा अमना सोक्तुना हौजिक मनाकनकपा हॉस्पिटलदा लेखनरी हाइरि पाव असिना हाइ मणिपुर पुलिस की पर्सनल सिंगना थौदुना लाखिबा बोलेरो अदुगी रजिस्ट्रेशन नंबर NL07CA3 970 ni gari adu 4 lane oiriba highway adugi wrong direction da high speed ta thoduna lakibaga loinana bike aduda thongkibani hairi thodok aduga mari lenena roha police ki kangbuna case ama lakhotbaga loinana makata ba investigation chattaba haukre hairi makha chatarakpada nungthil paukse ki chifong ama oiriba kangla paudagi lakhot charaga thamjage doctor na section dabadagi samita laiki dabagi mayokta jesena thawal district ta pung nipan gi ban laukthokre mamang tha july 18 da thawal district ki teksam makha lekaidagi maibam ongbi samita mapuroiba ajit thawal district hospital da operation tawduna angang unadaba matung laikhidaba thawdu aduga mari leinana tha sigi ahungi nongyai tarik mangagi ahing nongyai pawba pungni pugani panchupna thawal district ban kaukre thawdu aduga mari leinana ngasi tekcham mayai lekaida leiba standard library cum youth organization gi club ta pangthokiba pawgi mifam amada JC gi convener soibam jamson na haikibada samita laikhidaba thawdu adu thawal district hospital gi doctor amasong nursing na section dabadagi thokibani operation tawduna angang unadaba matung pung kharagi matungda mama laikhidaba ase yamna lebak thiba tawdongni hospital asida delivery gi pukhatpa matamda samita masada anaba mata laikhiba natte maramaduna misi asigi matangda inquiry tawduna masida cheneriba doctor nurse amasung staff singi matakta matik chaba action lawgadabani haina JC gi maikaidagi mari leinaba singda memorandum pisinduna taksin krabasu ngasi pawba thabak oina pangthoktaba maramna tha asigi
ahungi ahing nong yaijagi pung nifu nipangi oina Thawal districta bangi khongjang ase lauthokle ban asida ana ayek amasung dharma karmaga mari linabasinggi oinadi komthokani ban asida miyamna mapung phana support tawi haina phongdokhi paugi mifam aduda saruk yakiba JC gi chairperson Ndongbam Meratombi leimana phongdokhibida misi asiga mari leinana JC na kauriba pung nifu nipangi ban asida miyamna mapung phana cooperation pibiu misi asigi matangda JC gi mekaidigi sakar thangkiba wafamsing thabak oina onthoraktabadagi tangai fadana bangi khongjang ase lauthokibani sakar gi mekaidigi JC na taliba demand ching ase thabakta onthoktrabadi hena kanba khongjang kayasu sangsin haina phongdokhi panba yabadi ngasigi paugi mifam aduda JC gi mekaidigi samita ase Thawal district hospital da delivery gi damakta pukhalaba matung doctor amasung nursing na thausadabadagi leikhidabani haibigi che chang kayasu utkhi karigumba hospital gi mekaidigi matam sana patient asida care lorumba tarabadi mama machani makki punchi kanba ngamlamgadabani maramaduna sigumba thawdo ase matungda amuhana thoktana ba hospital asigi doctor amasung nurse yauna mari leinariba singi mathakta matik chaba ain gi oiba action cheng lokhatkadabani loinana victim family da matik chaba financial compensation pigadabani haiki